Manipur da afava amasung awanba political movement puraknabagi wakhalonda numit humni chathagadaba state level seminar cum public discourse ngasidagi hokre khunaya sina honglakliba angang singbu IAS amadi doctor engineer oinaba hotnabagum politics tasu afaba mi khongda nabagi lambi shemba mathautai haina retired IAS doctor R.K. Nimaina phongdokre Thauramasi Regional People's Platform UREPP na sintuna Manipur's pressing challenges calling for a regional political alternative haiba hiram da pangthokibani Imphal East ki Khuraida Laiva Chanura Laikol da pangthokiba seminar asi haudopagi thauramda Dr. Nimaina makha taraduna assembly da law semgadaba mina draft fawba ningthina paba tholaktrabadi karamna afava law semgani MLA haiba asi cheng yenaba amadi thika gi thabak taunaba nate Manipur asi ingtapna chaukhatna leishi hairabadi chingtam ani khaidoknaba hotnabagi mahutta amatta oina punna chatminaba tai haiki mahakna makha taraduna state asigi economy fagathanba amadi amada tangna duna mahausagum hingminnaba changi political party linkhatliba singnasu party linkhatlaga vote lepke haina khanbagi mahutta state asigi oiriba economy social amasung politics ningthina nainaba amadi khangbatai haina phongdoki Thauram aduda lamdam asigi tongan political amadi social activist sing academician amadi journalist yauna akhanga hi kyana saruk yaki opportunity di yang ada lele opportunity si lo kita tolak itu sini Manipur kasi na nagsiba Manipur si tu point na dumaan na kaya haiba dati mo ay di siya pa hindi po de pring ngamni nagdi siya tanda na po de pring ya pero opportunity na kaya Manipur sa kawala kanda I will be part of that community sini sa lahat na iya mo ito siya may ba pag ito party kaya hindi pa sa kasi may ang suso niya ba vote yung mga iya mo na ito party yung mga basta na kaya establish the platform of the candidates party when I am some